ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯒꯤꯗ ꯊꯥꯕ ꯍꯩꯅꯧ ꯈꯔ ꯎꯠꯂꯛꯀꯦ ꯑꯗꯨꯒ ꯑꯩꯅ ꯅꯧꯅ ꯊꯥꯕ ꯚꯦꯔꯥꯏꯇꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯚꯦꯔꯥꯏꯇꯤ ꯅꯠꯇꯕꯀꯣ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯅꯕ ꯍꯩꯅꯧ ꯚꯦꯔꯥꯏꯇꯤ ꯈꯔ ꯁꯨꯝ ꯁꯦꯌꯔ ꯇꯧꯔꯛꯀꯦꯕꯀꯣ ꯑꯗꯨꯝ ꯍꯩꯅꯧꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜꯗ ꯐꯖꯅ ꯆꯥꯟꯅꯕ ꯍꯩ ꯑꯃ ꯑꯗꯨꯝ ꯑꯣꯏ ꯃꯥꯁꯦꯀꯣ ꯑꯗꯨꯒ ꯚꯤꯇꯥꯃꯤꯟ ꯃꯤꯅꯔꯦꯜꯁ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯍꯩ ꯑꯃꯁꯨ ꯑꯣꯏꯀꯣ ꯑꯗꯣ ꯁꯤꯗ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯤꯒꯤ ꯍꯩꯅꯧꯁꯦ ꯁꯤꯒꯤ ꯚꯦꯔꯥꯏꯇꯤꯁꯦ ꯊꯥꯏ ꯚꯦꯔꯥꯏꯇꯤꯅꯤ ꯃꯌꯥꯝꯀꯣ ꯊꯥꯏ ꯃꯦꯡꯒꯣꯅꯦ ꯑꯗꯣ ꯁꯤꯒꯤ ꯑꯗꯨꯝ ꯁꯥꯏꯖꯁꯦ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯆꯥꯎꯅ ꯄꯥꯜꯂꯦꯕꯀꯣ ꯍꯩꯁꯦ ꯑꯗꯨꯝ ꯁꯥꯏꯖ ꯑꯗꯨꯝ ꯐꯖꯩ ꯌꯥꯝ ꯐꯖꯅ ꯆꯥꯎꯋꯦ ꯍꯩꯁꯤꯁꯨꯀꯣ ꯑꯗꯒꯤ ꯍꯩꯁꯦ ꯑꯗꯨꯝ ꯀꯦꯟꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯇꯧꯗꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤꯀꯣ ꯑꯗꯣ ꯍꯟꯗꯛꯅ ꯐꯥꯔꯁ ꯇꯥꯏꯝ ꯄꯥꯟꯕ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯁꯤ ꯍꯩꯅꯧꯁꯦ ꯑꯩꯒꯤꯁꯨ ꯊꯥꯏ ꯚꯦꯔꯥꯏꯇꯤꯅꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯦ ꯍꯩꯅꯧꯁꯦꯀꯣ ꯄꯥꯜꯂꯤꯁꯤꯡꯁꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜꯗ ꯑꯗꯨꯝ ꯆꯥꯟꯅꯕ ꯑꯣꯏ ꯁꯤ ꯚꯦꯔꯥꯏꯇꯤꯁꯤꯃꯀꯣ ꯁꯤ ꯂꯩꯔꯦ ꯁꯤꯁꯤꯅ ꯃꯌꯥꯝ ꯂꯣꯀꯦꯜꯅꯤꯀꯣ ꯂꯣꯀꯦꯜ ꯚꯦꯔꯥꯏꯇꯤꯅꯦ ꯑꯗꯨꯝ ꯄꯥꯝꯕꯤꯁꯦ ꯐꯅ ꯀꯨꯏꯔꯦ ꯑꯩꯒꯤꯗ ꯑꯗꯨꯝ ꯄꯥꯜꯂꯛꯏꯁꯦꯀꯣ ꯄꯥꯝꯕꯤ ꯑꯗꯨꯝ ꯆꯥꯎꯔꯦ ꯁꯤꯃꯗꯤ ꯑꯗꯨꯝ ꯍꯩꯗꯤ ꯐꯖꯅ ꯄꯥꯜꯂꯦ ꯑꯗꯨꯝ ꯂꯦꯞꯇꯕꯤꯗ ꯆꯍꯤ ꯈꯨꯗꯤꯡ ꯑꯗꯨꯝ ꯄꯥꯜꯂꯦꯕꯀꯣ ꯍꯟꯗꯛꯀꯤꯁꯨ ꯐꯖꯅ ꯄꯥꯜꯂꯦ ꯑꯗꯨꯝ ꯑꯗꯨꯒ ꯍꯩꯁꯨ ꯌꯥꯝ ꯐꯖꯅ ꯍꯥꯎꯕ ꯑꯗꯨꯝ ꯍꯩ ꯑꯃ ꯑꯣꯏ ꯁꯤꯁꯦꯀꯣ ꯑꯗꯨ ꯇꯤꯟ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯇꯧꯗꯦꯕ ꯁꯤꯒꯤ ꯍꯩꯅꯧꯁꯦꯀꯣ ꯐꯖꯅ ꯄꯥꯜꯂꯦ ꯍꯟꯗꯛꯀꯤꯁꯨ ꯑꯗꯨꯒ ꯍꯩꯁꯨ ꯌꯥꯝ ꯀꯟꯅ ꯆꯥꯎꯕ ꯑꯣꯏꯗꯦ ꯁꯤꯒꯤ ꯁꯥꯏꯖꯁꯦꯀꯣ ꯑꯗꯨꯝ ꯁꯤꯗꯒꯤ ꯑꯗꯨꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯃꯨꯟꯖꯜꯂꯛꯑꯗꯕꯅꯦ ꯁꯤꯗꯒꯤꯀꯣ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯍꯥꯎꯋꯦ ꯁꯤꯒꯤ ꯚꯦꯔꯥꯏꯇꯤꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯄꯥꯜꯂꯦꯀꯣ ꯃꯌꯥꯝ ꯁꯤꯗꯅ ꯚꯦꯔꯥꯏꯇꯤ ꯈꯔ ꯂꯩꯔꯦꯀꯣ ꯑꯩꯅ ꯁꯤꯒꯤ ꯚꯦꯔꯥꯏꯇꯤꯁꯤꯡꯁꯤ ꯒꯝꯂꯥꯗ ꯂꯣꯏ ꯊꯥꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯚꯦꯔꯥꯏꯇꯤꯗꯤ ꯑꯝꯇ ꯅꯠꯇ꯭ꯔꯦ ꯑꯗꯣ ꯁꯨꯝ ꯀꯩꯅꯣ ꯁꯨꯝ ꯍꯥꯏꯔꯛꯀꯦ ꯁꯤꯒꯤ ꯚꯦꯔꯥꯏꯇꯤꯁꯤꯅ ꯃꯌꯥꯝ ꯇꯥꯏꯋꯥꯟ ꯔꯦꯠ ꯍꯥꯏꯀꯣ ꯁꯤꯒꯤ ꯃꯦꯡꯒꯣ ꯚꯦꯔꯥꯏꯇꯤꯁꯦ ꯑꯗꯨꯝ ꯃꯄꯥꯟꯗꯤ ꯑꯗꯨꯝ ꯐꯖꯅ ꯂꯥꯛꯑꯝꯃꯕꯅꯦ ꯍꯟꯗꯛꯀꯤꯁꯨꯀꯣ ꯑꯗꯣ ꯑꯩꯅ ꯄꯥꯝꯕꯤꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯆꯥꯎꯍꯟꯒꯦꯅ ꯃꯥꯁꯦ ꯃꯄꯥꯟ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦꯕꯀꯣ ꯃꯊꯪꯗ ꯄꯥꯝꯕꯤꯁꯦ ꯈꯔ ꯆꯥꯎꯍꯜꯂꯒ ꯃꯊꯪꯗ ꯑꯣꯏꯅ ꯄꯥꯜꯍꯜꯂꯒꯦꯅ ꯁꯤꯅ ꯇꯥꯏꯋꯥꯟ ꯔꯦꯠ ꯍꯥꯏꯕ ꯁꯤꯒꯤ ꯚꯦꯔꯥꯏꯇꯤꯁꯤꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯣꯜ ꯇꯥꯏꯝ ꯃꯦꯡꯒꯣ ꯍꯥꯏꯕꯀꯣ ꯁꯤꯁꯨ ꯑꯣꯜ ꯇꯥꯏꯝꯅꯤ ꯃꯌꯥꯝꯀꯣ ꯁꯤꯒꯤ ꯑꯣꯜ ꯇꯥꯏꯝ ꯃꯦꯡꯒꯣꯁꯦ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛ ꯄꯥꯜꯂꯦ ꯍꯥꯏꯀꯣ ꯁꯤꯒꯤ ꯃꯦꯡꯒꯣ ꯚꯦꯔꯥꯏꯇꯤꯁꯦꯀꯣ ꯁꯤꯃꯁꯨ ꯑꯗꯨꯝ ꯑꯩꯅ ꯃꯊꯪ ꯁꯤꯖꯟꯗ ꯄꯥꯅꯕ ꯑꯗꯨꯝ ꯁꯦꯝꯃꯤꯅꯤ ꯃꯥꯁꯦ ꯃꯆꯤꯟꯖꯥꯛ ꯑꯗꯨꯝ ꯐꯖꯅ ꯄꯤꯔꯒ ꯊꯝꯃꯤꯅꯤꯀꯣ ꯌꯥꯝ ꯊꯨꯅ ꯃꯥꯁꯨ ꯄꯥꯝꯕꯤ ꯑꯗꯨꯝ ꯆꯥꯎꯈꯠꯂꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯣꯜ ꯇꯥꯏꯝ ꯍꯥꯏꯕ ꯑꯗꯨꯒ ꯁꯤꯒꯤ ꯚꯦꯔꯥꯏꯇꯤꯁꯤꯅ ꯑꯃꯦꯔꯤꯀꯥꯟ ꯔꯦꯠ ꯄꯜꯃꯔ ꯍꯥꯏꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯨꯝ ꯍꯩ ꯑꯗꯨꯝ ꯃꯥꯁꯦ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯆꯥꯎꯗꯕ ꯑꯗꯨꯝ ꯔꯥꯎꯟꯒꯤ ꯁꯦꯞ ꯇꯧꯋꯦ ꯍꯥꯏꯕ ꯁꯤꯒꯤ ꯍꯩꯅꯧ ꯚꯦꯔꯥꯏꯇꯤꯁꯤꯀꯣ ꯁꯤꯅ ꯑꯃꯦꯔꯤꯀꯥꯟ ꯔꯦꯠ ꯄꯜꯃꯔ ꯍꯥꯏꯕ ꯃꯌꯥꯝꯀꯣ ꯌꯥꯝ ꯁꯤ ꯚꯦꯔꯥꯏꯇꯤꯁꯦ ꯊꯥꯕ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯔꯛꯑꯣ ꯑꯗꯨꯝ ꯍꯩ ꯐꯖꯅ ꯄꯥꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗꯁꯨ ꯑꯩꯁꯨ ꯅꯣꯂꯦꯖ ꯑꯃ ꯑꯣꯏꯖꯒꯦꯕꯀꯣ ꯑꯩꯁꯨ ꯅꯧꯅ ꯊꯥꯔꯛꯄꯅꯦ ꯁꯤ ꯚꯦꯔꯥꯏꯇꯤꯁꯦꯀꯣ ꯑꯗꯨꯒ ꯁꯤꯃꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯄꯥꯝꯅꯕ ꯃꯌꯥꯝꯅꯀꯣ ꯁꯤꯒꯤ ꯃꯦꯡꯒꯣ ꯚꯦꯔꯥꯏꯇꯤꯁꯤꯗꯤꯀꯣ ꯃꯌꯥꯝ ꯀꯤꯡ ꯑꯣꯐ ꯃꯦꯡꯒꯣ ꯍꯥꯏꯁꯨ ꯈꯪꯅꯩ ꯃꯥꯁꯦ ꯃꯌꯥꯝꯅꯀꯣ ꯑꯜꯐꯣꯟꯁꯣ ꯍꯥꯏꯕ ꯃꯌꯥꯝꯀꯣ ꯁꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯄꯥꯝꯅꯕ ꯍꯩꯅꯧ ꯑꯃ ꯑꯣꯏ ꯍꯥꯏ ꯁꯤꯒꯤ ꯃꯦꯡꯒꯣ ꯚꯦꯔꯥꯏꯇꯤꯁꯦꯀꯣ ꯑꯗꯨꯝ ꯄ꯭ꯔꯥꯏꯁꯁꯨ ꯑꯗꯨꯝ ꯐꯖꯅ ꯋꯥꯡꯉꯦ ꯃꯥꯁꯦ ꯃꯥꯔꯀꯦꯠꯇꯀꯣ ꯑꯜꯐꯣꯟꯁꯣꯁꯦ ꯄꯔ ꯀꯦꯖꯤꯗ ꯑꯗꯨꯝ ꯄ꯭ꯔꯥꯏꯁ ꯋꯥꯡꯅ ꯌꯣꯟꯕ ꯍꯩ ꯑꯃ ꯑꯣꯏꯌꯦ ꯑꯩꯈꯣꯏ ꯁꯣꯝꯗꯀꯣ ꯑꯗꯨꯒꯤ ꯑꯜꯐꯣꯟꯁꯣ ꯚꯦꯔꯥꯏꯇꯤꯗꯨꯅꯤ ꯃꯥꯁꯦ ꯃꯥꯒꯤ ꯑꯣꯔꯤꯖꯤꯟꯁꯦ ꯃꯍꯥꯔꯥꯁꯇ꯭ꯔꯅꯤꯀꯣ ꯍꯩ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯌꯥꯝꯅ ꯄꯥꯝꯅꯕ ꯍꯩ ꯑꯃꯅꯦ ꯁꯤꯒꯤ ꯃꯦꯡꯒꯣꯗꯗꯤ ꯑꯜꯐꯣꯟꯁꯣꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜꯗꯁꯨ ꯐꯖꯅ ꯁꯤ ꯄꯥꯜꯂꯦ ꯍꯥꯏ ꯃꯌꯥꯝꯀꯣ ꯑꯗꯨꯝ ꯑꯩ ꯏꯁꯥꯃꯛꯁꯨ ꯎꯔꯦ ꯁꯤꯒꯤ ꯑꯜꯐꯣꯟꯁꯣ ꯄꯥꯟꯕꯗꯤꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯒꯝꯂꯥꯗ ꯊꯥꯔꯤꯅꯤ ꯃꯥꯁꯦ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯒꯝꯂꯥꯗ ꯄꯥꯟꯕ ꯋꯥ ꯇꯥꯔꯒꯗꯤ ꯑꯩꯅ ꯄꯥꯝꯕꯤꯁꯦ ꯈꯔ ꯆꯥꯎꯔꯒ ꯑꯃꯨꯛ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯊꯥꯗꯗꯣꯏꯅꯦ ꯁꯤꯁꯦꯀꯣ ꯃꯌꯥꯝꯅ ꯁꯨꯝ ꯀꯤꯡ ꯑꯣꯐ ꯃꯦꯡꯒꯣ ꯍꯥꯏꯁꯨ ꯈꯪꯅꯕꯅꯦ ꯑꯜꯐꯣꯟꯁꯣꯁꯦ ꯃꯌꯥꯝꯀꯣ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯍꯥꯎꯕ ꯍꯩ ꯑꯃ ꯑꯣꯏꯕꯅꯦ ꯑꯜꯐꯣꯟꯁꯣꯁꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯤꯌꯥꯖꯀꯤ ꯍꯥꯏꯕ ꯃꯌꯥꯝꯀꯣ ꯃꯤꯌꯥꯖꯀꯤꯁꯦ ꯃꯌꯥꯝ ꯂꯣꯏ ꯇꯥꯔꯝꯃꯅꯤ ꯃꯤꯌꯥꯖꯀꯤꯁꯤꯗꯤ ꯃꯥꯒꯤ ꯑꯣꯔꯤꯖꯤꯟꯁꯦ ꯖꯄꯥꯟꯅꯤꯀꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯖꯄꯥꯟꯗꯒ ꯃꯣꯏꯅ ꯌꯣꯜꯂꯤꯁꯤ ꯌꯥꯝꯅ ꯁꯦꯀꯨꯔꯤꯇꯤ ꯇꯥꯏꯠ ꯑꯣꯏꯔꯒ ꯊꯥꯕ ꯍꯩꯅꯧ ꯚꯦꯔꯥꯏꯇꯤ ꯑꯃꯅꯤꯀꯣ ꯃꯤꯌꯥꯖꯀꯤꯁꯤꯗꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯨꯝ ꯅꯤꯌꯔꯂꯤ 2 ꯂꯥꯈ ꯄ꯭ꯂꯁꯇꯒ ꯌꯣꯜꯂꯦ ꯍꯥꯏ ꯄꯔ ꯀꯦꯖꯤꯗꯀꯣ ꯌꯥꯝ ꯇꯥꯡꯕ ꯚꯦꯔꯥꯏꯇꯤ ꯑꯃꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯌꯥꯖꯀꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯗꯨꯝ ꯃꯥꯁꯦ ꯄꯥꯟꯕꯗꯤ ꯄꯥꯜꯂꯦ ꯍꯥꯏꯀꯣ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯀꯌꯥꯝ ꯃꯥꯏ ꯄꯥꯛꯅ ꯄꯥꯟꯕꯅꯣ ꯍꯥꯏꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯑꯩꯁꯨ ꯀꯌꯥꯝ ꯐꯖꯅ ꯄꯥꯟꯕ ꯉꯝꯕꯅꯣ ꯌꯦꯡꯒꯦꯅ ꯑꯩ ꯆꯥꯔꯁꯦ ꯑꯝꯇꯪ ꯂꯧꯔꯛꯏꯅꯦꯕꯀꯣ ꯃꯤꯌꯥꯖꯀꯤꯅꯦ ꯚꯦꯔꯥꯏꯇꯤꯗꯤ ꯑꯗꯨꯝ ꯂꯣꯏ ꯁꯦꯡꯉꯕ ꯉꯥꯛꯇꯅꯤꯀꯣ ꯁꯦ ꯑꯩꯅ ꯐꯖꯅ ꯈꯪꯉꯒ ꯑꯗꯨꯝ ꯂꯧꯕ ꯚꯦꯔꯥꯏꯇꯤ ꯃꯈꯜꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯥꯜꯂꯤ ꯄꯥꯟꯗꯦꯗꯨ ꯑꯩ ꯃꯊꯪꯗ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯑꯩꯅ ꯑꯃꯨꯛ ꯁꯦꯌꯔ ꯇꯧꯔꯛꯀꯦꯕꯀꯣ ꯃꯤꯌꯥꯖꯀꯤꯁꯦ ꯑꯗꯨꯝ ꯄꯥꯟꯒꯅꯤꯅꯁꯨ ꯈꯜꯂꯦ ꯑꯩꯅꯀꯣ ꯑꯩꯒꯤ ꯃꯣꯠꯇ ꯁꯤ ꯊꯥꯔꯤꯁꯦ ꯁꯤꯁꯦ ꯑꯩꯁꯨ ꯒꯝꯂꯥꯗꯅꯦ ꯑꯗꯣ ꯃꯥꯁꯦ ꯒ꯭ꯔꯥꯐ ꯉꯥꯛꯇꯅꯤ ꯄꯥꯝꯕꯤꯁꯦꯀꯣ ꯌꯥꯝ ꯊꯨꯅ ꯃꯥꯁꯦ ꯁꯤ ꯅꯧꯅ ꯌꯦꯅꯤꯡ ꯂꯥꯛꯑꯦ ꯁꯤ ꯃꯤꯌꯥꯖꯀꯤꯁꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯇꯦꯁꯇꯤ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤ ꯑꯩꯁꯨꯀꯣ ꯃꯤꯌꯥꯖꯀꯤꯁꯤꯗꯤ ꯑꯗꯨꯝ ꯄ꯭ꯔꯥꯏꯁ ꯖꯄꯥꯟꯗꯗꯤ ꯌꯥꯝ ꯐꯖꯅ ꯇꯥꯡꯅ ꯌꯣꯟꯕ ꯍꯩ ꯑꯃꯅꯤ ꯃꯥꯁꯦꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯔꯁ ꯇꯧꯕꯤꯌꯣ ꯈꯪꯗ꯭ꯔꯁꯨ ꯃꯤꯌꯥꯖꯀꯤꯁꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯄꯥꯟꯒꯗ꯭ꯔꯥ ꯄꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯁꯣꯝꯗꯒꯤ ꯊꯥꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯄꯥꯟꯕꯗꯤ ꯌꯥꯎꯋꯦ ꯍꯥꯏꯌꯦꯕꯀꯣ ꯌꯥꯝ ꯐꯖꯅ ꯀꯌꯥꯝ ꯃꯥꯏ ꯄꯥꯛꯅ ꯄꯥꯟꯕꯅꯣ ꯍꯥꯏꯗꯨꯃꯗꯤ ꯑꯩꯁꯨ
ꯑꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯒꯤꯗꯣ ꯄꯥꯜꯂꯀꯥꯟꯗ ꯑꯃꯨꯛ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯀꯣ ꯄꯥꯟꯕ ꯄꯥꯟꯗꯕ꯭ꯔꯥ ꯀꯌꯥꯝ ꯐꯖꯅ ꯄꯥꯟꯕ ꯉꯝꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯁꯦꯌꯔ ꯇꯧꯔꯛꯀꯦ